mayambu ahanba maktada Manipuri wari yumjauna mayambu amukka hana taram noksari ngasisu aikoina mayamgidamaktani haidana phulhora story ama puduna laksari wari asi lithokcharapa matamda soikiba langkiba kaya yaurabasu mayamna puksel sauna ngakpi aduga amana wari asi hingliba amadi hingleikidraba kanagumba mataga mari lenana ijabori na sadi bahana sagasaduna ijaba wari amakakni pare mayam adudi wari asi hauna patawjaraklagi ngasigi wari asigi maming Santalembi Ibotomba Hingkolda mana masing hekna napi sinang singa tu khara phandat le maduda mahaki nupida hai nasa nupidi khulda mamana bisinga singju saba thokani haidana thokibani ihe numit tasilaba matam sida sathok kotok pado karino mamana bisinga sajababu sajasanu kedobaga hoida adubudi kashu akaibabudi leiteda aduda hojik kansidi matamsu phatrabaga aduda khara section sajin hekta leheningbagi wanida kashu tawrida khulsi sumi mayam ama chanari sidi hoi pharasu phatrasu isanu pisi la shabi pharaklabani ne anga ingai matamgi panglai leibado madu yaraklaroi nang sina karino mathong maram amata su khangde nasanu pa tondon base sidi nupani nupaga nupiga kaidonungda manaba yaba nate kangabra khulleika sida nasanu pisi laisabi pharakpa matam asida pakhang masa kana no khara lumme haiba paw musu tarabani ganja thakpa singa sinaga isanu pida katu karang hek tawraklabadi aidi mangjare dana hayeng isanu pisi awngonu chawna tamge haidana wakhalda khalibani o kesu tawro ye laikai si yamna phabani ibema Phana sukhalu phatana sukhara khanba tamu kangabra mi khudimakse loina pharamgane habasu langani haidana matai manau ani do ngana dana leiramni asomdana Santalembi mamanabi mayamgi marak aduda mahaksu singju bora saduna leirammi laikai gi gunda saba khadrakpa amadi lakpa mujau makhoi humadu prap changai maduda khadrakpana mayam kai sanarige asomne hek hairapani maduda Mamanabi amagi marakta tawja sajising sakta puda makne ganja lai subasidi khadrakpagi mamana balakpana hai nang naiba Santalembi do saida sulairi moi manakta sangsilaga oina phamura siro la moi manakta oina sangsilasi haidana khadrakpa amadi lakpa mujau pulapuna sangsilai aduda Santalen hoigi manakta sangsilaga Santalai singju sariro Santalen so hoida makai maduda muzauna Santalen lana dikhanganako laikai masial ne haidana itaw khadrak pase nangi wakhalda pungao hek ngawrabani maduda lakpana muk mateng panglai ngaw baibabu yapthina ngawrabani tawja sajasing ganja thakpagi mahutta phorsu mukapabro moibo asi hairaga mun ongnai makhuna nokna riba singa dusu khadrakpa munna dumaktai adubu kai haino habadi mayek sing amata khangdi khadrakpana nakhoi bu sak chabaga sak sanabaga tawdro sak sanaradi ai paisa kita puthokki haidi angamba khara puthokchage habagi wanida aikoi Santalen yauradi maduda mamana bisinge marakta o Santalen di yaura roye madi sak sanaba pakna yaude sasu sanara roye khoi karigino ase paisa puthokchage nakhoi sanajau hajabagi wani tawja sajasingo mapana pradhan oire kaina pongje sajaribro farese nakhoi Santalen yaudраga su paisa du diaina puthokpa yaidana kari kaige ta khadrakpa yaranida aikhoi adum khaina jaraga adum sanajarage ta khadrakpa gi namana basinga kaikano adum saminabado adu adum tawja aikhodi aduda kai haina thotokna pambo dida migi maran mathumsu pamjadi khoi hai nakhoi gi wafam asidi aigi iral ithum pamde habagi waro kasu khalunu ne adugi damaktadi paisa ngaktani leirisi kari haige lakpa mani aikhoi tawdi sakta sudasu awat palaiti do maral hari chingdum wangna paiduna leiribani mapa haide pradhani mangonda yadabu nupi sidi apangbi habadu oiduribani nupina yaba yadaba haibase maran mathumda su laiti mi dugi mong matawdugi makhasu yamna ponbani lawi ta sa sasla
ꯁꯟꯊꯂꯦꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯗ꯭ꯔꯥꯛꯄ ꯃꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯍꯧꯔꯤ꯫ ꯈꯗ꯭ꯔꯥꯛꯄ ꯃꯊꯃꯣꯏꯗ ꯈꯔ ꯁꯥꯎꯔꯞꯅ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯅꯨꯄꯤ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯄꯩꯁꯥ ꯊꯥꯗꯔꯒ ꯑꯩꯅ ꯒꯞ ꯇꯧꯔꯒ ꯀꯣꯏꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯃꯁꯥ ꯁꯣꯛꯈꯤꯗꯕꯁꯨ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯟꯊꯂꯦꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯂꯩꯁꯥꯕꯤ ꯐꯒꯠꯂꯛꯄꯗ ꯑꯗꯨꯛ ꯌꯥꯝꯅ ꯐꯖꯕꯗꯨꯗ ꯃꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯈꯜꯂꯒ ꯈꯟꯖꯗꯨꯅ ꯑꯩꯁꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯃꯥꯃꯨꯛ ꯃꯁꯛ ꯐꯖꯕ ꯂꯩꯀꯥꯏꯁꯤꯗ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯊꯃꯣꯏꯁꯤꯗ ꯌꯥꯝꯅ ꯄꯣꯡ ꯆꯥꯎꯕ ꯑꯃꯗꯤ ꯈꯜꯂꯤ꯫ ꯃꯥꯒꯤ ꯅꯥꯄꯜ ꯑꯁꯤ ꯑꯃꯨꯛꯇꯪꯗꯤ ꯊꯨꯗꯦꯛꯄ ꯄꯥꯝꯈ꯭ꯔꯦꯗ꯫ ꯑꯁ, ꯃꯥꯒꯤ ꯃꯁꯛ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯃꯍꯥꯛꯀꯤ ꯁꯑꯣꯡ ꯁꯥꯗꯥꯁꯤꯗ ꯉꯥꯎꯔꯣꯏꯗꯕ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ? ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯦꯛꯇ ꯉꯥꯎꯅꯔꯝꯒꯗꯧꯔꯤꯕꯅꯤ, ꯑꯍꯜꯗꯒꯤ ꯑꯉꯥꯡꯗꯒꯤ꯫ ꯃꯁꯛ ꯍꯥꯏꯔꯦ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯐꯖꯩ꯫ ꯃꯥꯁꯤ ꯑꯩꯒꯤ ꯅꯣꯡꯃꯇꯪ ꯑꯣꯏꯕ ꯐꯪꯖꯔꯕꯗꯤ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯖꯥꯠꯀꯤ ꯋꯥꯈꯜ ꯐꯠꯇꯕ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯃꯨꯖꯥꯎꯅ ꯏꯇꯥꯎ ꯍꯥꯏꯗꯅ ꯀꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯈꯗ꯭ꯔꯥꯛꯄ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯥꯛꯄꯅ ꯀꯩꯅꯣ ꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ? ꯏꯇꯥꯎ ꯍꯥꯏꯗꯅ ꯇꯨꯝꯅ ꯀꯧꯁꯤꯜꯂꯛꯄꯗꯨꯗ ꯈꯗ꯭ꯔꯥꯛꯄ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯀꯩꯗꯧꯔꯒꯦ? ꯒꯟꯖꯥ ꯊꯛꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯒꯟꯖꯥ ꯊꯛꯁꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯄꯨꯔꯥ ꯅꯪꯁꯤ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯦ ꯏꯕꯣ꯫ ꯑꯁ, ꯑꯩ ꯌꯥꯗ꯭ꯔꯦꯗ ꯏꯇꯥꯎ, ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤꯁꯤꯕꯨ ꯂꯩꯀꯥꯏꯁꯤꯗ ꯄꯣꯛꯑꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯑꯩꯅ ꯏꯝꯐꯥꯜꯗ ꯂꯩꯔꯛꯄꯗ ꯌꯦꯡꯉꯨꯇꯨ, ꯃꯦꯀꯞꯅ ꯀꯩꯅ ꯐꯖꯕ ꯃꯌꯥꯝ ꯑꯃꯗꯤ ꯊꯦꯡꯅꯈ꯭ꯔꯦ, ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯅ ꯃꯦꯀꯞ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯈꯛꯇꯅ ꯐꯖꯕ ꯅꯨꯄꯤꯁꯤꯗꯤ, ꯑꯩ ꯑꯁꯨꯝꯅ ꯐꯖꯕ ꯅꯨꯄꯤꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯍꯥꯟꯕꯅꯤ, ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯕꯅꯤ꯫ ꯏꯝꯐꯥꯜꯗ ꯑꯩꯅ ꯂꯣꯏꯅꯔꯛꯄ ꯅꯨꯄꯤ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯗꯨꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯁꯟꯊꯂꯦꯟꯅ ꯁꯥꯊꯤꯅ ꯍꯦꯜꯂꯤ꯫ ꯑꯁ, ꯃꯁꯤ ꯑꯩ ꯈꯔ ꯊꯨꯅ ꯑꯩ ꯍꯥꯏꯅꯍꯟꯕ ꯆꯪꯗꯕ ꯌꯥꯗ꯭ꯔꯦ꯫ ꯂꯥꯛꯑꯣ, ꯅꯪꯒꯤ ꯁꯟꯊꯂꯦꯟꯗꯣ ꯌꯥꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒꯅꯦ ꯅꯝꯐꯥ ꯐꯥꯔꯒ ꯍꯦꯛꯇ ꯂꯧꯁꯤꯟꯁꯤ꯫ ꯍꯦꯔꯥ ꯏꯇꯥꯎ, ꯃꯗꯨ ꯌꯥꯒꯗ꯭ꯔꯅꯦ? ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯂꯩꯀꯥꯏꯁꯤꯗ ꯅꯄꯥ ꯍꯥꯏꯔꯦ ꯅꯔꯜ ꯅꯊꯨꯝ ꯄꯥꯏꯕꯗ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯅꯪꯅ ꯐꯥꯔꯒ ꯅꯨꯄꯤ ꯑꯃ ꯂꯧꯕꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯒꯗꯣꯔꯤꯒꯦ? ꯅꯠꯇꯦ, ꯅꯪꯅ ꯐꯥꯕꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯣꯔꯤꯒꯦꯕ? ꯂꯩꯀꯥꯏꯁꯤꯗ ꯅꯣꯏ ꯕꯥꯃꯨꯛ ꯀꯤꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯈꯗ꯭ꯔꯥꯛꯄꯒꯤ ꯃꯄꯥ ꯄ꯭ꯔꯙꯥꯟ ꯑꯣꯏꯖꯔꯒꯁꯨ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯤꯅ ꯀꯤꯅꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯐꯠꯇꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯉꯣꯟꯗ ꯉꯥꯡꯕ ꯉꯝꯗꯕꯒꯤ ꯋꯥꯅꯤ, ꯃꯇꯨꯡꯗꯗꯤ ꯂꯣꯟꯅ ꯆꯩꯅꯗꯨꯅ ꯇꯤꯟ ꯐꯥꯎꯕ ꯁꯤꯖꯤꯟꯅꯔꯤꯕꯅꯤ꯫ ꯈꯗ꯭ꯔꯥꯛꯄ ꯅꯨꯃꯤꯠꯇꯨꯁꯨ ꯈꯔ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯏ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯃꯗꯨꯗ ꯈꯗ꯭ꯔꯥꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ, ꯑꯩꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯁꯤꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯀꯥꯏꯒꯤ ꯈꯨꯂꯛꯁꯥꯁꯤꯡ ꯑꯗꯨꯒ ꯄꯨꯜꯂꯒ ꯊꯛꯄꯤ ꯆꯥꯕꯤ ꯇꯧꯔꯒ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟ ꯃꯇꯝ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯉꯨꯗꯨ꯫ ꯅꯆꯥꯅꯨꯄꯥ ꯏꯔꯣꯏꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯅꯪꯁꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨꯗꯨ꯫ ꯑꯁ, ꯌꯥꯔꯦꯁꯤ, ꯅꯪꯁꯨ ꯈꯔ ꯉꯥꯡꯉꯗꯤ ꯌꯥꯔꯦ꯫ ꯈꯔ ꯉꯥꯡꯕ ꯅꯠꯇꯦ, ꯑꯩꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔ ꯑꯁꯤꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯕꯗꯤ ꯍꯌꯦꯡꯋꯥꯏ ꯍꯤꯡꯍꯧꯕ ꯃꯇꯝꯗꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯍꯩꯇꯦ, ꯌꯦꯡꯉꯨꯇꯨ, ꯊꯕꯛ ꯍꯥꯏꯔꯦ ꯃꯅꯥ ꯑꯃꯠꯇꯁꯨ ꯁꯨꯕ ꯅꯠꯇꯦ꯫ ꯑꯩꯅ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯧ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯤ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯤꯕꯁꯤꯅꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯚꯣꯠ ꯀꯥꯗ꯭ꯔꯕ ꯃꯇꯝ ꯑꯃꯗꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗꯒꯤ ꯑꯩꯁꯨ ꯃꯤꯅ ꯄ꯭ꯔꯙꯥꯟ ꯑꯃꯅꯤ ꯍꯥꯏꯗꯅ ꯃꯁꯤꯡ ꯊꯥꯅꯔꯤꯕꯁꯤ, ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯡ ꯑꯃꯠꯇ ꯊꯥꯅꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯥꯅ ꯍꯤꯡꯍꯧꯒꯗꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯤ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗꯦ꯫ ꯃꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯈꯗ꯭ꯔꯥꯛꯄꯅ ꯑꯁ ꯕꯕꯥꯅ ꯀꯩꯅꯣ ꯑꯩꯒꯤꯗꯃꯛꯇ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯔꯒ ꯊꯝꯃꯤꯕ ꯃꯌꯥꯝ ꯑꯁꯤꯗꯤ, ꯃꯁꯤꯒꯤ ꯃꯌꯥꯝ ꯑꯁꯤ ꯀꯥꯏꯗꯅ ꯆꯥꯔꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯗꯣꯔꯤꯅꯤ ꯀꯩꯅꯣ? ꯃꯔꯟ ꯃꯊꯨꯝ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯗꯨꯅ ꯊꯝꯃꯒꯁꯨ ꯅꯪꯒꯤ ꯅꯍꯩ ꯑꯃꯗꯤ ꯍꯩꯍꯧꯕꯗꯤ ꯃꯊꯧ ꯇꯥꯕꯅꯤ꯫ ꯑꯩꯒꯤ ꯀꯔꯕꯥꯔ ꯑꯁꯤꯗ ꯅꯪꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯌꯥꯎ ꯍꯩꯕꯗꯤ ꯅꯪꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯗꯦꯗꯣ꯫ ꯇꯁꯦꯡꯅ ꯈꯗ꯭ꯔꯥꯛꯄꯒꯤ ꯃꯄꯥ ꯄ꯭ꯔꯙꯥꯟ ꯑꯣꯏꯅ ꯅꯝꯕꯔ 4 ꯀꯔꯕꯥꯔꯁꯨ ꯇꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯀꯔꯕꯥꯔꯗꯨꯅꯤ ꯃꯆꯥꯅꯨꯄꯥꯗ ꯌꯥꯎ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯗꯨꯗ ꯈꯗ꯭ꯔꯥꯛꯄꯅ ꯑꯁ ꯕꯕꯥ, ꯃꯗꯨꯒꯤ ꯀꯔꯕꯥꯔꯗꯣ ꯑꯩ ꯇꯧꯅꯤꯡꯗꯦꯗ, ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯏꯁꯥꯁꯦ
ꯃꯗꯨ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯅꯤꯡꯉꯣꯏ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯁꯥꯗ ꯌꯥꯔꯣꯏ ꯊꯧꯔꯨꯁꯨ ꯆꯥꯔꯨꯁꯨ ꯉꯥꯎꯈꯩꯔꯨꯁꯨ ꯒꯥꯔꯤ ꯊꯧꯔꯒ ꯀꯣꯏꯔꯨꯁꯨ ꯍꯥꯏꯔꯗꯤ ꯌꯥꯔꯛꯀꯅꯤ ꯅꯨꯄꯤꯁꯨ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯀꯣꯏꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯃꯃꯥꯅ ꯑꯁ ꯌꯥꯔꯦꯁꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯝꯇ ꯅꯪ ꯈꯔ ꯊꯨꯅ ꯅꯪ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯗ ꯌꯥꯔꯔꯣꯏ ꯅꯪ ꯅꯨꯄꯤ ꯊꯤꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯉꯥꯎꯁꯤꯟꯅꯔꯤꯕꯗꯣ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯉꯥꯎꯁꯤꯟꯅꯔꯛꯄ ꯌꯥꯏ ꯃꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯈꯗꯔꯥꯛꯄ ꯃꯃꯤꯠ ꯈꯛꯁꯤꯡ ꯑꯗꯨꯒ ꯕꯕꯥ ꯅꯨꯄꯤ ꯊꯤꯕꯤꯒꯗꯕ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤꯁꯨ ꯑꯅꯛꯄꯗ ꯂꯩꯔꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯑꯅꯛꯄꯗ ꯅꯨꯄꯤ ꯂꯩꯔꯒ ꯍꯥꯏꯅꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯑꯁ ꯕꯕꯥ ꯌꯥꯝ ꯂꯥꯏꯗ ꯁꯤꯒꯤ ꯑꯋꯥꯡꯒꯤ ꯀꯩꯅꯣꯗꯣ ꯃꯥꯝ ꯏꯕꯣꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯍꯟꯗꯛꯇ ꯐꯒꯠꯂꯛꯄ ꯃꯃꯤꯡꯗꯣ ꯁꯟꯊꯂꯦꯟꯂꯥ ꯍꯣꯏ ꯕꯕꯥ ꯁꯟꯊꯂꯦꯟꯗꯣ ꯃꯁꯛ ꯑꯗꯨ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤꯗꯤ ꯅꯪꯅ ꯀꯗꯥꯏꯋꯥꯏꯗ ꯃꯤꯇꯥꯔꯨꯔꯤꯕ ꯏꯝꯐꯥꯜꯗ ꯂꯩꯔꯨꯏꯕ ꯏꯝꯐꯥꯜꯗꯒꯤ ꯅꯪꯅ ꯄꯨꯔꯛꯇꯅ ꯁ꯭ꯋꯥꯏꯁꯤꯗ ꯆꯥꯛꯀ ꯆꯥꯃꯤꯟꯅꯗꯅ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯑꯁ ꯕꯕꯥ ꯌꯥꯔꯦ ꯆꯥꯛ ꯆꯥꯃꯤꯟꯅꯕꯒꯤ ꯋꯥꯔꯤꯗꯣ ꯄꯥꯟꯊꯣꯔꯛꯑꯅꯨ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯑꯝꯇ ꯃꯣꯏꯅ ꯊꯣꯛꯄ ꯃꯔꯥꯏ ꯂꯩꯅꯈ꯭ꯔꯦꯗꯅ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯔꯤꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯑꯗꯣ ꯅꯪ ꯄꯥꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯔꯣ ꯀꯔꯤꯅꯣ ꯍꯣꯏ ꯕꯕꯥ ꯑꯩ ꯄꯥꯝꯃꯤ ꯍꯥꯏꯅꯕ ꯆꯪꯕ ꯇꯥꯔꯦꯗꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯕꯤꯔꯛꯑꯅꯤ ꯃꯤꯒꯤ ꯃꯆꯥꯗꯨꯅ ꯁꯣꯏꯗꯅ ꯌꯥꯕꯤꯔꯛꯑꯅꯤ ꯅꯆꯥꯅꯨꯄꯥꯁꯤꯅꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕ ꯁꯅꯥ ꯑꯣꯏꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯅꯪ ꯎꯗ꯭ꯔꯣ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯄꯪꯊꯔꯣꯏꯗꯕ ꯀꯅꯥ ꯂꯩꯔꯤꯒꯦ ꯃꯃꯥꯏꯗꯨꯗ 500 ꯆꯠꯄꯤ ꯕꯟꯗꯜ ꯃꯌꯥꯝ ꯑꯁꯤ ꯕꯥꯛꯇ ꯊꯥꯖꯤꯟꯕꯗ ꯄꯪꯊꯔꯣꯏꯗꯕ ꯀꯅꯥ ꯂꯩꯒꯦ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯄ꯭ꯔꯙꯥꯟ ꯑꯩꯒꯤ ꯏꯆꯥꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕꯗ ꯌꯥꯔꯛꯑꯣꯏꯗꯕ ꯀꯅꯥ ꯂꯩꯔꯤꯒꯦ ꯌꯦꯡꯕꯤꯌꯨ ꯗꯥꯎ ꯌꯦꯡꯕꯤꯌꯨ ꯌꯥꯔꯛꯑꯦ ꯐꯔꯦ ꯌꯥꯔꯛꯇ꯭ꯔꯦ ꯐꯔꯦ ꯌꯥꯔꯛꯑꯒꯁꯨꯅꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯄꯔꯩ ꯃꯔꯩꯁꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥ ꯂꯥꯎꯒꯨꯝꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯏꯆꯥꯁꯤꯅꯗꯤ ꯑꯐꯕ ꯑꯣꯏꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ ꯃꯃꯥ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯑꯩꯅ ꯈꯪꯕ ꯈꯔ ꯂꯩ ꯃꯄꯥ ꯏꯕꯣꯇꯣꯝꯕꯗꯣ ꯑꯩꯒꯁꯨ ꯉꯥꯡꯅ ꯁꯛꯅꯗꯅ ꯑꯗꯨꯃꯛ ꯇꯧꯔꯤꯕꯅꯤ ꯏꯕꯣꯇꯣꯝꯕꯤꯁꯨ ꯑꯗꯨꯃꯛ ꯀꯧꯔꯛꯄꯅꯤ ꯇꯣꯝꯕꯒ ꯇꯣꯝꯕꯤꯒ ꯑꯗꯨꯝ ꯀꯧꯗꯅ ꯑꯩꯈꯣꯏꯅ ꯂꯛꯅꯔꯛꯄꯅꯤ ꯄꯤꯛꯏꯉꯩ ꯃꯇꯝꯗ ꯏꯕꯣꯇꯣꯝꯕꯤ ꯍꯥꯏꯗꯅ ꯂꯛꯅꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯁꯥꯟꯅꯃꯤꯟꯅꯔꯛꯏꯕꯅꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯃꯍꯥꯛꯇꯤ ꯚꯣꯠ ꯂꯦꯞꯄ ꯈꯣꯠꯄ ꯇꯧꯕꯁꯤꯁꯨ ꯀꯌꯥ ꯊꯣꯏꯅ ꯄꯥꯝꯕ ꯑꯣꯏꯗꯕꯒ ꯃꯍꯥꯛꯇꯤ ꯑꯁꯤꯒꯨꯝꯕ ꯔꯥꯖꯅꯤꯇꯤꯒꯤ ꯊꯕꯛ ꯑꯁꯤ ꯀꯌꯥ ꯄꯥꯝꯗꯕꯅꯤ ꯑꯩꯒꯤ ꯚꯣꯠꯇꯁꯨ ꯌꯥꯝꯅ ꯋꯥꯖꯈꯤꯕꯅꯤ ꯍꯧꯖꯤꯛꯋꯥꯏꯗꯕꯨ ꯑꯩꯅ ꯚꯣꯠ ꯀꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯑꯐꯕ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯇꯧꯗꯕꯤꯗ ꯑꯩ ꯏꯁꯥ ꯈꯛꯇꯒꯤ ꯈꯜꯂꯒ ꯁꯨꯝ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯚꯣꯠ ꯀꯥꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯁꯦ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯕꯤꯈꯤꯕꯅꯤ ꯍꯣꯏꯗ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯈꯔ ꯂꯩꯔꯒ ꯚꯣꯠ ꯀꯥꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ ꯍꯟꯗꯛꯇꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯀꯦꯅꯦꯗꯤꯗꯨꯁꯨ ꯚꯣꯠ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯀꯦꯅꯦꯗꯤ ꯊꯣꯛꯀꯦꯔꯥ ꯊꯣꯛꯑꯣꯏꯔꯥ ꯊꯦꯡꯅꯔꯗꯤ ꯊꯦꯡꯅꯔꯦꯗꯅ ꯃꯥ ꯄꯩꯁా ꯀꯌꯥꯝ ꯄꯥꯏꯕ ꯃꯤꯅꯣ ꯄꯩꯁꯥ ꯄꯥꯏꯕ ꯄꯥꯏꯗꯕ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯣ ꯃꯤꯗꯤ ꯍꯟꯗꯛꯇ ꯊꯕꯛꯇꯣ ꯐꯖꯅ ꯇꯧꯏ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯃꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯁꯨ ꯁꯣꯜꯍꯧꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟ ꯑꯁꯤꯗꯤ ꯊꯕꯛ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗꯦ ꯍꯥꯏꯗꯅ ꯃꯤꯅ ꯃꯨꯔꯨꯝ ꯁꯣꯟꯅꯍꯧꯔꯤꯕꯅꯤ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯊꯤꯀꯥ ꯑꯃ ꯂꯧꯔꯒ ꯀꯣꯏꯂꯥ ꯊꯥꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯊꯤꯀꯥ ꯑꯆꯧꯕ ꯑꯃ ꯂꯧꯔꯒ ꯀꯣꯏꯂꯥ ꯑꯁꯤ ꯀꯣꯛ ꯂꯥꯎꯅ ꯊꯥꯗꯣꯛꯑꯒ ꯃꯤꯅ ꯃꯔꯥꯏ ꯅꯨꯡꯁꯤꯖꯔꯛꯁꯅꯤ ꯃꯃꯥꯡ ꯊꯛꯀꯤ ꯇꯧꯈꯤꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯗ꯭ꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯒ ꯈꯜꯂꯒ ꯑꯃꯨꯛꯇꯗꯤ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯕꯣꯠꯁꯤ ꯏꯀꯤꯗ ꯀꯤꯖꯩ ꯅꯆꯥꯅꯨꯄꯥꯁꯤꯅꯒ ꯑꯣꯛꯄ ꯑꯣꯏꯕꯒ ꯌꯥꯔꯦ ꯑꯃꯒꯤ ꯃꯇꯥꯡꯗ ꯏꯆꯥꯅꯨꯄꯥ ꯄꯨꯁꯤꯜꯂꯛꯀꯅꯨ ꯃꯥꯒꯤꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯅꯪ ꯁꯤꯗꯤ ꯏꯕꯦꯝꯃ ꯑꯁ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯗꯤ ꯌꯥꯝꯅ ꯇꯜꯂꯤꯀꯣ ꯍꯟꯗꯛꯀꯤ ꯚꯣꯠꯁꯦ ꯌꯥꯔꯦ ꯚꯣꯠꯀꯤ ꯋꯥꯗꯨꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯁꯤ ꯀꯥꯔꯁꯨ ꯌꯥꯏ ꯄꯣꯔꯁꯨ ꯌꯥꯏ ꯏꯔꯜ ꯏꯊꯨꯝ ꯍꯥꯏꯔꯦ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯗꯨꯅ ꯊꯝꯂꯤꯕꯅꯤ ꯌꯥꯔꯦ ꯑꯃ ꯋꯥ ꯇꯣꯛꯈ꯭ꯔꯣ ꯃꯧ ꯍꯥꯏꯕ ꯆꯠꯄꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯜꯂꯨ ꯑꯁ ꯑꯩꯗꯤ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯕ ꯂꯩꯇꯦ ꯀꯔꯤꯒꯤ ꯃꯤꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯗꯣ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯤꯅꯤ ꯃꯁꯛꯁꯨ ꯐꯖꯕꯗ ꯂꯣꯏꯔꯤꯕ ꯍꯣꯏ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯕꯕꯨ ꯀꯅꯥꯅ ꯄꯥꯝꯃꯣꯏꯗꯒꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕꯗ ꯃꯥꯏ ꯄꯥꯛꯂꯛꯀꯗꯕꯗꯤ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯃꯥꯏ ꯄꯥꯛꯂꯛꯄ ꯄꯥꯛꯂꯛꯇꯕ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ ꯑꯗꯨꯕꯨ ꯄꯥꯛꯇꯕꯁꯨ ꯌꯥꯔꯣꯏ
ꯀꯔꯤ ꯋꯥꯐꯝꯅꯤꯒꯦ? ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯈꯔ ꯈꯖꯤꯛꯈꯛ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯒ꯭ꯌꯥꯟ ꯇꯥꯅ ꯍꯧꯔꯛꯈ꯭ꯔꯕ ꯏꯆꯥꯅꯤ ꯀꯩꯅꯣ. ꯇꯥꯔꯦ. ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯁꯍꯔꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯐꯨꯍꯟꯕ ꯍꯧꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯄꯨꯝꯇꯥ ꯇꯥꯔꯦ. ꯅꯪꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯆꯥꯅꯨꯄꯥꯁꯤ ꯑꯗꯨꯝ ꯌꯥꯗꯗꯅ ꯂꯥꯛꯏꯁꯤ ꯅꯪ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯏꯆꯥꯅꯨꯄꯥꯁꯤ ꯌꯥꯗꯕꯒꯤ ꯂꯥꯛꯄ ꯅꯠꯇꯦ. ꯌꯦꯡꯉꯨ, ꯃꯥꯒꯤ ꯃꯔꯝ ꯆꯠꯁꯤ ꯌꯦꯡꯉꯨ. ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯍꯦꯛ ꯇꯝꯍꯜꯂꯨꯕꯗꯒꯤ ꯍꯧꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯅ ꯑꯗꯨꯝ ꯇꯥꯖꯕꯒꯤ ꯋꯥꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯤꯁꯥ ꯄꯨꯁꯥꯗ ꯂꯥꯏꯆꯨꯔꯒ ꯂꯥꯛꯏꯕꯁꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯕ꯭ꯔꯣ? ꯅꯪ ꯐꯪꯉꯤ, ꯑꯃ ꯀꯔꯕꯥꯔ ꯑꯃ ꯇꯧꯔꯤ. ꯑꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯅꯁꯨ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤꯕꯅꯤ. ꯅꯪꯕꯨ ꯏꯖꯠ ꯁꯥꯃꯥꯟ ꯇꯧꯅꯔꯒꯁꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯅꯗꯤ ꯅꯪꯒꯤ ꯇꯨꯡꯗ ꯀꯩꯅꯣ ꯈꯔꯁꯨ ꯉꯥꯡꯅꯔꯤꯕꯅꯤ. ꯑꯗꯣ ꯑꯩꯗꯤ ꯃꯁꯤ ꯀꯌꯥ ꯄꯥꯝꯗꯦ. ꯐꯔꯦꯁꯦ, ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ. ꯑꯩꯈꯣꯏꯁꯨ ꯍꯤꯡꯅꯕ ꯍꯣꯠꯅꯖꯕꯅꯤ. ꯃꯈꯣꯏꯁꯨ ꯍꯤꯡꯅꯕ ꯃꯔꯥꯏ ꯍꯣꯠꯅꯖꯁꯅꯤ. ꯑꯁꯤ ꯍꯥꯏꯗꯅ ꯄ꯭ꯔꯙꯥꯟ ꯑꯗꯨꯁꯨ ꯉꯥꯡꯗꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ. ꯄ꯭ꯔꯙꯥꯟꯒꯤ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯝ ꯃꯊꯥ ꯁꯥꯅ ꯂꯩꯍꯧꯏ. ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯍꯩ ꯔꯥ ꯈꯔ ꯄꯨꯔꯒ ꯐꯤ ꯑꯅꯥꯟꯕ ꯁꯦꯠꯂꯒ ꯄ꯭ꯔꯙꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯟꯊꯂꯦꯟ ꯍꯣꯏꯗ ꯂꯥꯛꯂꯤ. ꯁꯟꯊꯂꯦꯟꯕꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ. ꯏꯈꯪ ꯈꯪꯍꯧꯗꯅ ꯄ꯭ꯔꯙꯥꯟꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯝꯃ ꯏꯅꯦ ꯂꯥꯛꯏꯕ꯭ꯔꯥ ꯍꯥꯏꯗꯅ ꯐꯖꯅ ꯀꯧꯏ. ꯃꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯅ ꯅꯤꯡꯉꯥꯏꯒꯤꯔꯒꯤ ꯇꯧꯗꯨꯅ ꯍꯥꯏꯕ ꯆꯪꯂꯛꯏꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯃꯃ ꯏꯊꯛ ꯊꯛꯀꯠꯂꯤ. ꯁꯟꯊꯂꯦꯟꯒꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯗꯨꯗ ꯄ꯭ꯔꯙꯥꯟꯅ ꯁꯤꯅꯅꯤꯗꯅ ꯏꯆꯥꯅꯨꯄꯥꯅ ꯂꯥꯏꯔꯦꯝꯕꯤ ꯑꯣꯛꯅꯔꯒ ꯂꯥꯛꯄꯗꯨꯗꯤ. ꯃꯁꯛꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ. ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯈꯨꯖꯤꯟ ꯁꯤꯛꯂꯒ ꯏꯕꯦꯝꯃ ꯂꯥꯛꯏ. ꯃꯥꯝꯃꯒꯤ ꯏꯅꯦꯒ ꯂꯥꯛꯊꯣꯛꯇ ꯂꯥꯛꯄꯁꯤꯕꯨ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ. ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯟꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤꯗ. ꯅꯪ ꯃꯃꯥꯒ ꯕꯕꯥꯒ ꯂꯩꯕ꯭ꯔꯥ? ꯂꯩ ꯍꯥꯏꯗꯅ ꯈꯨꯝꯂꯝꯃꯤ. ꯃꯗꯨꯗ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯀꯧꯊꯣꯔꯛꯂꯤ. ꯃꯗꯨꯗ ꯏꯕꯣꯇꯣꯝꯕ ꯏꯉꯥꯎ ꯉꯥꯎꯅ ꯚꯥꯏꯒ ꯂꯥꯛꯄꯁꯤꯕꯨ ꯏꯆꯟꯒ ꯀꯔꯤ ꯈꯟꯅꯒꯗꯕ ꯂꯩꯔꯒꯦ? ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯅꯒꯗꯕ ꯂꯩꯇꯦꯗ. ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯁꯨꯝ ꯍꯧꯗꯣꯛꯁꯤꯔꯥ ꯍꯥꯏꯗꯅ ꯇꯧꯕꯅꯤꯗ. ꯃꯗꯨꯗ ꯈꯔ ꯈꯖꯤꯛꯇꯤ ꯆꯤꯡꯅꯩ. ꯃꯦꯝꯃꯅ ꯗꯥꯗꯥ, ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯀꯩꯁꯨ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯅꯠꯇꯦꯗ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯈꯗ꯭ꯔꯥꯛꯄꯗꯣ ꯏꯝꯐꯥꯜ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯃꯨꯕꯒꯤ ꯍꯧꯅꯕꯤ ꯑꯗꯨ ꯈꯔ ꯈꯖꯤꯛꯇꯤ ꯑꯗꯨꯃꯛ ꯉꯥꯎꯏ. ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯃ ꯇꯧꯕ ꯈꯣꯠꯄꯗꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ. ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯦꯝꯃꯁꯨ ꯑꯗꯨꯃꯛ ꯚꯥꯞ ꯇꯥꯔꯦ. ꯃꯦꯝꯃꯅ ꯋꯥꯈꯜꯗ ꯈꯟꯖꯩ, ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯗꯧꯔꯦꯗꯅ. ꯑꯁꯤ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯈꯟꯖꯥꯟꯅꯔꯒ ꯂꯩ. ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯙꯥꯟꯒꯤ ꯅꯨꯄꯤꯅ ꯋꯥꯐꯝ ꯑꯃ ꯇꯣꯛ ꯂꯥꯎꯅ ꯍꯧꯗꯣꯔꯛꯏ. ꯀꯩꯅꯣꯅꯤꯗ, ꯏꯆꯥ ꯏꯕꯦꯝꯃ ꯁꯟꯊꯂꯦꯟꯁꯤ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯖꯕ ꯂꯥꯛꯏꯕꯅꯤ. ꯋꯥꯐꯝ ꯑꯗꯨ ꯗꯛ ꯂꯥꯎꯅ ꯍꯧꯗꯣꯔꯛꯄꯗꯨꯗ ꯏꯕꯣꯇꯣꯝꯕꯅ ꯑꯩꯁꯦ ꯏꯆꯥꯅꯨꯄꯤꯁꯤ ꯆꯍꯤ 24 ꯁꯨꯕꯗ ꯃꯉꯥꯏꯔꯤ. ꯑꯗꯣ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯄ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨ ꯑꯩꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ. ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯖꯈꯤꯁꯅꯨꯗ. ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯄ꯭ꯔꯙꯥꯟꯅ ꯏꯇꯥꯎ, ꯑꯩꯒꯤ ꯏꯆꯥꯗꯨꯗꯤ ꯆꯍꯤ 30 ꯁꯨꯖꯤꯜꯂꯛꯂꯤ. ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝꯁꯨ ꯈꯔ ꯈꯖꯤꯛ ꯂꯩꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ. ꯃꯤꯑꯣꯏꯕꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯕꯒꯤ ꯆꯍꯤꯁꯤ 24ꯗꯒꯤꯅ 19-27 ꯁꯤ ꯐꯥꯎꯒꯗꯪꯅꯤ. 30 ꯌꯧꯁꯤꯟꯈ꯭ꯔꯒꯗꯤ ꯋꯥꯈꯜ ꯑꯁꯤꯁꯨ ꯃꯅꯤꯡ ꯍꯟꯊꯔꯛꯀꯗꯣꯔꯤꯕꯅꯤ. ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯏꯆꯥꯅꯨꯄꯤꯁꯤ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕꯕꯨ ꯏꯇꯥꯎ, ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯃ ꯑꯩꯅ ꯇꯥꯗ꯭ꯔꯒꯗꯤ ꯃꯗꯨ ꯑꯩꯅ ꯍꯣꯏ ꯍꯥꯏꯕ ꯉꯝꯂꯣꯏꯗꯧꯔꯤ. ꯃꯔꯝꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯍꯥꯛꯀ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯔ ꯈꯪꯗꯣꯛꯄ ꯑꯃ ꯃꯊꯧ ꯇꯥꯔꯤ. ꯑꯩꯅ ꯃꯄꯥꯅꯤ ꯉꯝꯃꯤ ꯍꯥꯏꯗꯅ ꯑꯩꯅ ꯑꯌꯥꯕ ꯄꯤꯕꯗꯨꯁꯨ ꯃꯗꯨ ꯑꯩꯅ ꯍꯦꯛꯇ ꯉꯝꯕ ꯅꯠꯇꯦ. ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯟꯊꯂꯦꯟꯕꯤ ꯀꯧꯊꯣꯛꯂꯒ ꯃꯃꯥ ꯃꯄꯥꯅ ꯍꯪꯂꯛꯏ. ꯃꯗꯨꯗ ꯁꯟꯊꯂꯦꯟꯅ ꯑꯩꯒꯤꯁꯨ ꯈꯪꯅꯖꯕ ꯂꯩꯖꯩꯗ ꯏꯃꯥ. ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯨꯝ ꯄꯥꯟꯕꯁꯤ ꯉꯝꯈꯤꯔꯣꯏ. ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯙꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒ
ꯏꯇꯥꯎ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯃ ꯑꯩꯈꯣꯏ ꯇꯥꯔꯕꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯏꯁ ꯃꯆꯥꯅꯨꯄꯥ ꯁꯛꯇꯥꯗꯨꯗ ꯑꯩꯁꯤ ꯂꯩꯌꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯆꯥꯅꯨꯄꯥꯅꯤꯅ ꯃꯔꯝ ꯆꯠꯂꯨꯔꯗꯤ ꯈꯔꯁꯨ ꯐꯕ ꯃꯔꯝ ꯆꯠꯅꯦꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯀꯩꯅꯣ ꯈꯔꯁꯨ ꯉꯥꯡꯅꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏꯕ ꯃꯤꯁꯛꯇꯨꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯖꯔꯒꯦ ꯀꯥꯏꯅ ꯑꯗꯨꯅꯤ ꯏꯄꯥꯁꯨ ꯄꯥꯝꯗꯦ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗꯤ ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯦꯛꯇ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯏꯕ꯭ꯔꯥ ꯃꯗꯣ ꯏꯄꯥꯅꯁꯨ ꯍꯥꯏꯅꯤꯡ ꯂꯩꯔꯝꯕ ꯋꯥꯐꯝꯅꯤ ꯑꯗꯣ ꯅꯪꯅ ꯌꯥꯔꯛꯈꯤꯗꯕꯁꯤ ꯃꯁꯤꯁꯨ ꯏꯄꯥ ꯌꯥꯝꯅ ꯍꯔꯥꯎꯏ ꯏꯆꯥꯗꯤ ꯁꯛ ꯐꯖꯕ ꯈꯛꯇ ꯅꯠꯇꯅ ꯂꯧꯁꯤꯡꯁꯨ ꯌꯥꯝꯅ ꯐꯖꯩ ꯐꯔꯦꯁꯦ ꯅꯪꯒꯤ ꯅꯊꯧ ꯇꯧꯒꯗꯕ ꯇꯧꯖꯔꯨꯔꯣ ꯑꯁꯣꯝꯗꯅ ꯄ꯭ꯔꯙꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯂꯥꯛꯏ ꯄ꯭ꯔꯙꯥꯟꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯕꯅꯤ ꯄ꯭ꯔꯙꯥꯟ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯙꯥꯟꯅ ꯍꯩ ꯈꯗ꯭ꯔꯥꯛꯄ ꯑꯁꯨꯝꯅ ꯀꯧꯊꯣꯔꯛꯄꯅꯤ ꯈꯗ꯭ꯔꯥꯛꯄꯁꯨ ꯃꯣꯃꯣ ꯅꯣꯛꯂꯒ ꯄ꯭ꯔꯞ ꯊꯣꯔꯛꯂꯤ ꯑꯄꯥꯕ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯀꯔꯤꯒꯤ ꯍꯥꯏꯔꯛꯄ ꯅꯠꯇꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯅ ꯃꯆꯥꯅꯨꯄꯤꯗꯨꯅꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯂꯩꯖꯩ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯑꯁꯥꯁꯨ ꯂꯩꯇ꯭ꯔꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯅꯪꯁꯦ ꯉꯥꯎꯁꯤꯟꯅꯩ ꯑꯃ ꯍꯥꯏꯕꯁꯤ ꯃꯈꯣꯏꯁꯨ ꯂꯩꯀꯥꯏ ꯑꯣꯏꯕꯅꯤꯅ ꯈꯪꯕ ꯃꯥꯜꯂꯤ ꯌꯥꯔꯒꯗꯤ ꯅꯪꯅ ꯃꯥꯁꯦ ꯐꯥꯔꯒ ꯑꯣꯏꯒꯦꯔꯥ ꯑꯃ ꯇꯧꯔꯒ ꯑꯣꯏꯒꯦꯔꯥ ꯃꯥꯁꯤ ꯂꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯏꯄꯥꯒꯤ ꯃꯧ ꯑꯣꯏꯅꯕ ꯅꯪ ꯍꯣꯠꯅꯒꯗꯕꯅꯤ ꯑꯁꯨꯝꯅ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯕ ꯃꯇꯝꯗ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯁ ꯀꯩꯅꯣꯗ ꯃꯤꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯛ ꯌꯦꯡꯉ ꯂꯣꯏꯔꯦ ꯃꯥ ꯈꯛꯇꯔꯣ ꯈꯨꯜ ꯑꯁꯤꯗ ꯅꯨꯄꯤ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥꯅ ꯄꯥꯝꯕꯨ ꯄꯥꯝꯃꯗꯤ ꯈꯨꯠ ꯊꯤꯜꯂꯒ ꯑꯣꯏꯒꯦꯔꯥ ꯑꯃ ꯇꯧꯕ ꯑꯣꯏꯒꯦꯔꯥ ꯂꯧꯒꯗꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥ ꯄꯨꯔꯛꯇꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯗꯅ ꯈꯗ꯭ꯔꯥꯛꯄꯗ ꯃꯄꯥꯅ ꯃꯩ ꯍꯥꯞꯆꯤꯜꯂꯝꯃꯤ ꯈꯗ꯭ꯔꯥꯛꯄ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯃꯥꯟꯅꯕ ꯑꯃꯨꯖꯥꯎ ꯑꯃꯗꯤ ꯂꯥꯛꯄ ꯃꯈꯣꯏ ꯍꯨꯝ ꯄꯨꯟꯗꯨꯅ ꯌꯨ ꯊꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯝꯕꯗ ꯑꯃꯨꯖꯥꯎꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯐꯥꯕ ꯆꯠꯂꯨꯔꯁꯤꯔꯥ ꯉꯥꯏꯈꯣ ꯁꯤꯒꯤ ꯌꯨꯁꯤ ꯊꯛꯄ ꯂꯣꯏꯔꯒ ꯐꯥꯕ ꯆꯠꯂꯁꯨ ꯆꯠꯁꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯃꯍꯥꯛ ꯃꯉꯛ ꯃꯔꯨ ꯌꯥꯝꯅ ꯍꯥꯏꯒꯠꯂꯤ ꯑꯩꯅ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯑꯗꯨꯛ ꯐꯖꯅ ꯏꯃꯥ ꯊꯥꯔꯒ ꯑꯩꯅ ꯍꯥꯏꯍꯜꯂꯕꯃꯛꯇꯗ ꯃꯥꯅ ꯑꯩꯁꯤ ꯌꯥꯗꯕ ꯏꯇꯥꯎ ꯅꯣꯡꯁꯨ ꯆꯨꯁꯤꯜꯂꯛꯂꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯆꯠꯀꯅꯤ ꯌꯨꯁꯤ ꯍꯦꯛ ꯊꯛꯄ ꯂꯣꯏꯕꯒ ꯑꯩ ꯆꯠꯀꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯈꯗ꯭ꯔꯥꯛꯄ ꯌꯨꯗꯣ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯂꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯈꯗ꯭ꯔꯥꯛꯄ ꯃꯍꯥꯛꯁꯨ ꯃꯈꯣꯡ ꯑꯗꯨ ꯒꯝ ꯊꯥꯡꯂꯒ ꯉꯥꯎꯔꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯀꯗꯥꯏꯗꯅꯣ ꯁꯟꯊꯂꯦꯟ ꯐꯥꯔꯨꯔꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯦꯛ ꯐꯥꯔꯒ ꯃꯥꯒꯤ ꯑꯣꯏꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯌꯨꯝꯗ ꯑꯩꯒꯤ ꯑꯣꯏꯔꯒ ꯌꯨꯝꯗ ꯁꯣꯔ ꯆꯤꯡꯂꯒ ꯄꯣꯔꯛꯄ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯅꯤ ꯉꯁꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯏꯇꯥꯎ ꯅꯪ ꯑꯗꯨ ꯇꯧꯔꯒꯦ ꯈꯜꯂꯤꯕ꯭ꯔꯣ ꯃꯗꯨꯗꯤ ꯐꯠꯇꯦꯍꯦ ꯌꯨ ꯉꯥꯎꯖꯔꯒꯁꯨ ꯅꯍꯥꯟ ꯃꯈꯩ ꯅꯤꯁꯥ ꯄꯨꯁꯥ ꯑꯃ ꯆꯥꯖꯔꯒꯁꯨ ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯅꯪ ꯐꯠꯇꯦꯍꯦ ꯅꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯌꯥꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯅꯈꯣꯏ ꯌꯥꯗ꯭ꯔꯒꯁꯨ ꯑꯩꯗꯤ ꯇꯧꯔꯨꯔꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯆꯠꯂꯤ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯑꯗꯨꯃꯛ ꯂꯥꯛꯏ ꯑꯁꯨꯝꯅ ꯁꯟꯊꯂꯦꯟꯒꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯗ꯭ꯔꯥꯛꯄ ꯊꯣꯡ ꯊꯤꯜꯂꯛꯏ ꯀꯩꯒꯨꯝꯕ ꯑꯃꯠꯇꯗꯤ ꯀꯧꯔꯛꯇꯦ ꯁꯟꯊꯂꯦꯟꯅ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯁꯟꯊꯂꯦꯟ ꯍꯪꯂꯛꯏꯕꯗꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇꯁꯨ ꯈꯨꯝꯗꯕꯤꯗ ꯈꯗ꯭ꯔꯥꯛꯄ ꯑꯗꯨꯃꯛ ꯊꯣꯡ ꯊꯤꯜꯂꯤ ꯁꯟꯊꯂꯦꯟꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒꯗꯤ ꯈꯗ꯭ꯔꯥꯛꯄ ꯑꯣꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯈꯗ꯭ꯔꯥꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯁꯟꯊꯂꯦꯟ ꯃꯁꯥꯗꯣ ꯍꯩꯅꯗꯦ ꯊꯣꯡꯗꯨ ꯊꯤꯡꯖꯤꯟꯒꯦ ꯍꯥꯏꯗꯅ ꯇꯧꯕꯗ ꯈꯗ꯭ꯔꯥꯛꯄꯅ ꯅꯝꯐꯨ ꯁꯥꯐꯨꯗ ꯇꯧꯔꯒ ꯆꯪꯁꯤꯜꯂꯛꯏ ꯃꯅꯨꯡꯗꯁꯨ ꯃꯄꯥ ꯇꯣꯟꯗꯣꯟꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯁꯨ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗ ꯉꯁꯥꯏ ꯊꯋꯥꯏ ꯋꯥꯠꯁꯤꯠꯇꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯉꯁꯥꯏ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯎꯔꯕ ꯃꯥꯜꯂꯤ ꯐꯖꯅ ꯑꯗꯨꯛ ꯌꯥꯝꯅ ꯍꯥꯏꯈꯤꯕꯗꯨꯗ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜ ꯈꯜꯂꯒ ꯁꯟꯊꯂꯦꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯁꯟꯊꯂꯦꯟꯒꯤ ꯃꯃꯥꯏ ꯄꯥꯏꯒꯦ ꯇꯧꯏ ꯃꯗꯨꯗ ꯁꯟꯊꯂꯦꯟꯅ ꯈꯨꯄꯥꯛ ꯊꯥꯔꯒ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠ ꯂꯩꯀꯥꯏꯒꯤ ꯅꯆꯦ ꯅꯆꯜꯗ ꯍꯥꯏꯔꯒ ꯑꯃꯨꯛ ꯈꯨꯄꯥꯛ ꯅꯨꯡ ꯊꯥꯖꯤꯟꯒꯦ ꯇꯧꯕꯗ ꯈꯗ꯭ꯔꯥꯛꯄꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ
ꯁꯟꯊꯂꯦꯟꯗ ꯃꯁꯥꯗ ꯁꯣꯛꯀꯦ ꯍꯥꯏꯗꯅ ꯇꯧꯔꯛꯄꯗ ꯃꯄꯥ ꯏꯕꯣꯇꯣꯝꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯐꯨꯒꯦ ꯍꯥꯏꯗꯅ ꯇꯧꯏ꯫ ꯃꯗꯨꯗ ꯃꯨꯖꯥꯎ ꯑꯃꯗꯤ ꯂꯥꯛꯄꯅ ꯈꯥꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯅꯨꯄꯥ ꯇꯣꯟꯗꯣꯟꯕꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯈꯥꯝꯃꯤ꯫ ꯐꯨꯒꯦ ꯍꯥꯏꯗꯅ ꯇꯧꯅꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯇꯣꯟꯗꯣꯟꯕꯗꯒꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯄꯨꯟꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯈꯗ꯭ꯔꯥꯛꯄ ꯉꯁꯥꯏ ꯃꯍꯥꯛꯅ ꯃꯃꯥꯅ ꯃꯄꯥꯅ ꯇꯝꯂꯛꯈꯤꯕ ꯄꯥꯎ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯣꯏꯅ ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯕꯕꯥꯒ ꯏꯃꯥꯒꯗ ꯑꯩꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯕꯃꯛꯇꯗ ꯅꯈꯣꯏꯅ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯅꯈꯣꯏꯅ ꯑꯩꯒꯤ ꯕꯕꯥꯒ ꯏꯃꯥꯒꯗ ꯏꯀꯥꯏꯕ ꯄꯤꯔꯛꯄ, ꯑꯩꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯅꯈꯣꯏꯒꯤ ꯑꯣꯏꯖꯧ, ꯅꯈꯣꯏꯒꯤꯁꯨ ꯈꯔ ꯑꯣꯏꯖꯧ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯗ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯈꯪꯒꯅꯤꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯃꯆꯥꯅꯨꯄꯤ ꯁꯟꯊꯂꯦꯟꯕꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯗꯨꯅ ꯈꯗ꯭ꯔꯥꯛꯄ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯊꯨꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯨꯖꯥꯎ ꯑꯃꯗꯤ ꯂꯥꯛꯄꯁꯨ ꯃꯍꯥꯛꯀꯤ ꯃꯊꯪꯗ ꯑꯃꯨꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯦ꯫ ꯃꯗꯨꯗ ꯊꯧꯔꯤ ꯄꯨꯜꯂꯒ ꯑꯗꯨꯃꯛ ꯊꯝꯂꯤꯕꯅꯤ꯫ ꯅꯣꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯨꯔꯤ꯫ ꯁꯟꯊꯂꯦꯟ ꯌꯥꯝꯅ ꯀꯞꯂꯒ ꯈꯥꯡꯂꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯗꯁꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯗꯨꯃꯛ ꯈꯥꯡꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯗ꯭ꯔꯥꯛꯄ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯀꯦꯔꯣꯁꯤꯟ ꯈꯔꯒ ꯃꯩꯈꯦꯠ ꯎꯄꯨ ꯑꯃꯒ ꯄꯥꯏꯊꯣꯔꯛꯂꯦ꯫ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯔꯤꯕ ꯐꯤ ꯅꯨꯡ ꯀꯩ ꯀꯔꯥ ꯂꯣꯏꯅ ꯀꯦꯔꯣꯁꯤꯟꯁꯤꯡ ꯑꯗꯨꯅ ꯁꯤꯟꯕ ꯊꯨꯡꯕ ꯆꯥꯏꯈꯥꯏꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯁꯨ ꯀꯦꯔꯣꯁꯤꯟ ꯍꯩꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯡ ꯆꯨꯕꯅꯤꯅ ꯃꯩ ꯆꯥꯛꯂꯣꯏ ꯈꯪꯗꯅ ꯃꯗꯨꯃꯗꯤ ꯍꯩꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨꯗ ꯀꯦꯔꯣꯁꯤꯟ ꯑꯁꯤꯟꯕ ꯊꯨꯡꯅ ꯆꯥꯏꯊꯣꯛꯂꯕ ꯃꯇꯨꯡꯗ ꯈꯗ꯭ꯔꯥꯛꯄ ꯃꯩ ꯆꯨꯈꯠꯄ ꯍꯧꯔꯛꯂꯦ꯫ ꯈꯗ꯭ꯔꯥꯛꯄꯅ ꯃꯩ ꯆꯨꯈꯠꯂꯛꯄ ꯍꯧꯔꯛꯄꯗꯨꯗ ꯁꯟꯊꯂꯦꯟ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯄꯅꯤ꯫ ꯑꯗꯨꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯆꯨꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯃꯩ ꯆꯨꯈꯠꯄ ꯍꯧꯔꯛꯄꯒ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯩꯅ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯥꯗ ꯅꯣꯡꯅꯒ ꯅꯣꯡ ꯆꯨꯕꯅꯤ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯑꯃꯠꯇ ꯊꯣꯛꯅꯗꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯪꯅꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯥꯕ ꯇꯧꯗ ꯌꯨꯝ ꯑꯗꯨ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯆꯥꯛꯂꯦ꯫ ꯃꯗꯨ ꯎꯅ ꯈꯪꯕ꯭ꯔꯥ, ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯛꯄ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯍꯥꯠꯂꯦꯗꯅ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯁꯤꯖꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯗ꯭ꯔꯥꯛꯄ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯈꯔ ꯈꯖꯤꯛꯇꯤ ꯄꯥꯈꯠꯄ ꯐꯥꯎꯏ꯫ ꯃꯈꯣꯏꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯁꯦꯡꯅ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤꯕ ꯊꯕꯛꯂꯥ ꯍꯥꯏꯗꯅ ꯈꯟꯖꯥꯟꯅꯔꯒ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯃꯗꯨꯗ ꯈꯗ꯭ꯔꯥꯛꯄꯅ, ꯍꯩ ꯂꯥꯛꯑꯣꯅꯦꯍꯦ, ꯅꯣꯏꯕꯨ ꯀꯤꯔꯤꯕ꯭ꯔꯣ? ꯅꯠꯇꯦ, ꯀꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯀꯤꯕꯒꯤ ꯋꯥ ꯅꯠꯇꯦꯗ, ꯑꯩꯈꯣꯏꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨ ꯏꯇꯥꯎ ꯑꯐꯕꯗꯤ ꯅꯠꯇꯦꯗꯣ꯫ ꯑꯩ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯒꯤ ꯄꯥꯞꯇꯣ ꯑꯩ ꯄꯨꯒꯦ, ꯂꯥꯛꯑꯣꯁꯦ, ꯑꯗꯨ ꯌꯥꯝꯅ ꯀꯤꯕ ꯅꯠꯇꯦ, ꯀꯤꯒꯗꯕ ꯍꯧꯅꯕ ꯅꯠꯇꯦ, ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯃꯌꯨꯝꯗ ꯆꯪꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯄꯥ ꯄ꯭ꯔꯙꯥꯟꯗ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯕꯗ ꯄ꯭ꯔꯙꯥꯟ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨꯝꯅ ꯇꯧ ꯍꯥꯏꯕ ꯅꯠꯇꯦꯅꯦꯍꯦ, ꯏꯆꯥ ꯑꯐꯕ ꯄꯣꯛꯂꯨꯕꯒꯤ ꯃꯍꯩ ꯌꯥꯟꯗꯧꯔꯦꯗꯅ꯫ ꯃꯃꯥꯗꯁꯨ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯥꯍꯟꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯥꯗꯨꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ, ꯇꯥꯍꯟꯗ꯭ꯔꯕꯅꯤ꯫ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯄꯣꯊꯥꯔꯒ ꯂꯩꯕꯗꯨꯗ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯁꯟꯊꯂꯦꯟꯒꯤ ꯃꯌꯨꯝ ꯃꯩ ꯆꯥꯛꯂꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯦ ꯍꯦꯛꯇ ꯋꯥ ꯂꯥꯎꯅꯩ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯄ꯭ꯔꯙꯥꯟ ꯑꯗꯨꯁꯨ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯄ꯭ꯔꯙꯥꯟꯗꯨꯁꯨ ꯈꯪꯖꯤꯟꯅꯗꯕ ꯁꯥꯔꯒ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯣꯏꯒꯤ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯗꯨꯁꯨ ꯃꯇꯤꯛ ꯆꯥꯅ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯈꯗ꯭ꯔꯥꯛꯄ, ꯃꯨꯖꯥꯎ, ꯂꯥꯛꯄ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯌꯨ ꯊꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯨꯖꯥꯎꯅ, ꯏꯇꯥꯎ, ꯃꯪꯍꯥꯗ ꯁꯟꯊꯂꯦꯟꯁꯦ ꯍꯦꯛꯇ ꯎꯏ꯫ ꯃꯁꯛ ꯃꯇꯧꯅꯒ ꯐꯖꯔꯒ ꯂꯥꯛꯄꯗꯨꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯥꯝꯃꯨꯈ꯭ꯔꯦꯗ꯫ ꯑꯩꯅ ꯎꯗꯅ ꯅꯪꯅ ꯑꯃꯨꯛ ꯎꯔꯕ꯭ꯔꯥ? ꯑꯩꯗꯤ ꯀꯩꯝꯇ ꯎꯕꯤꯗꯦ꯫ ꯅꯣꯏꯁꯤ ꯌꯨ ꯉꯥꯎꯔꯒ ꯆꯣꯏꯔꯪ ꯄꯣꯔꯣꯟ ꯌꯥꯝ ꯉꯥꯡꯉꯤꯅꯤ ꯏꯇꯥꯎꯁꯦ꯫ ꯏꯇꯥꯎ, ꯆꯣꯔꯣꯟ ꯉꯥꯡꯕꯩ ꯅꯠꯇꯦ, ꯑꯁꯦꯡꯕ ꯇꯁꯦꯡꯅ ꯐꯗꯤ ꯐꯖꯩꯀꯣ꯫ ꯑꯗꯣ ꯅꯪꯒꯤ ꯅꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯁꯨ ꯁꯟꯊꯂꯦꯟꯒꯤ ꯃꯁꯥ ꯁꯣꯛꯄ ꯐꯪꯍꯧꯔꯦꯗꯅ꯫ ꯃꯗꯣ ꯑꯩꯒ ꯂꯣꯏꯅꯔꯨꯕꯒꯤ ꯀꯥꯟꯅꯕꯅꯤ꯫ ꯐꯔꯦꯁꯦ, ꯋꯥꯊꯤ ꯉꯥꯡꯉꯨꯁꯦ꯫ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯃꯨꯖꯥꯎ, ꯀꯩꯅꯣꯗꯣ ꯌꯨ ꯈꯔ ꯂꯧꯔꯨꯒꯦꯔꯥ? ꯑꯗꯨ ꯈꯔ ꯑꯃꯨꯛ ꯊꯛꯁꯦ, ꯌꯨꯁꯤ ꯄꯦꯟꯗ꯭ꯔꯤ꯫ ꯃꯨꯖꯥꯎꯅ,
ꯑꯁ ꯏꯇꯥꯎ ꯅꯪ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯦꯗ ꯑꯩ ꯍꯦꯟꯃꯟꯗꯦ ꯁꯦ ꯈꯔ ꯂꯧꯔꯁꯨ ꯑꯃꯨꯛ ꯊꯛꯁꯤ ꯍꯥꯏꯗꯅ ꯑꯃꯨꯖꯥꯎꯗ ꯌꯨ ꯂꯧꯕ ꯑꯃꯨꯛ ꯊꯥꯈ꯭ꯔꯦ ꯃꯗꯨꯗ ꯈꯗ꯭ꯔꯥꯛꯄꯅ ꯏꯇꯥꯎ ꯑꯁ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯐꯪꯅꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯦ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯒ ꯐꯠꯇꯕ ꯋꯥꯈꯜ ꯍꯦꯛ ꯈꯟꯖꯤꯟ ꯊꯣꯛꯎꯔꯦ ꯊꯣꯛꯈ꯭ꯔꯗꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯐꯔꯦ ꯂꯩꯀꯥꯏꯅꯁꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯂꯒ ꯁꯤꯕ ꯃꯥꯟꯗꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯣꯏꯅ ꯂꯩꯅꯔꯕꯅꯤ ꯕꯕꯥꯅꯁꯨ ꯆꯠꯂꯒ ꯑꯋꯥꯕꯗ ꯃꯍꯥꯛꯁꯨ ꯐꯣꯡꯗꯣꯛꯎꯔꯦ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯩꯀꯥꯏꯅ ꯈꯪꯅꯔꯛꯂꯗꯤ ꯑꯩꯈꯣꯏꯗꯤ ꯍꯤꯡꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦ ꯏꯇꯥꯎ ꯑꯩ ꯑꯃꯨꯛꯁꯨ ꯈꯜꯂꯨꯔꯒ ꯑꯃꯨꯛꯁꯨ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯊꯋꯥꯏꯗꯨ ꯃꯤꯔꯥꯜ ꯂꯥꯡꯕ ꯚꯨꯠꯀ ꯍꯥꯏꯕꯗꯣ ꯑꯣꯜꯂꯛꯂꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯑꯣꯠꯄ ꯅꯩꯕ ꯑꯃꯨꯛ ꯇꯧꯔꯛꯂꯗꯤ ꯑꯁ ꯑꯗꯨꯗꯤ ꯇꯧꯔꯣꯏꯗ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯒꯤ ꯚꯨꯠꯅꯣ ꯑꯁ ꯑꯣꯏꯗ ꯄꯥꯗꯕ ꯑꯁꯨꯝꯗ ꯑꯃꯨꯖꯥꯎ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯈꯤꯕꯗꯣ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯥꯛꯂꯦ ꯕꯦꯟꯗꯔꯗꯒꯤ ꯍꯤꯗꯥꯛ ꯂꯧꯔꯨꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯇꯥꯅ ꯂꯥꯛꯄꯅꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯅꯨꯄꯤ ꯑꯃ ꯀꯇꯨꯛ ꯀꯔꯟ ꯆꯠꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤꯕꯗꯣ ꯑꯃꯨꯖꯥꯎ ꯍꯥꯏꯐꯦꯠ ꯎꯔꯛꯂꯦ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯑꯃ ꯀꯇꯨꯛ ꯀꯔꯟ ꯃꯊꯟꯇ ꯈꯛꯇ ꯆꯠꯄꯗꯨ ꯎꯔꯛꯄ ꯃꯇꯝꯗ ꯑꯃꯨꯖꯥꯎꯅ ꯍꯩ ꯃꯥꯡꯁꯤꯗ ꯅꯨꯄꯤ ꯑꯃ ꯀꯇꯨꯛ ꯀꯔꯟ ꯆꯠꯄꯒꯨꯝꯅ ꯎꯔꯤꯕꯁꯤꯕꯨ ꯁꯤꯕꯨ ꯑꯩꯒꯤ ꯃꯤꯠꯅꯔ ꯅꯠꯇ꯭ꯔꯒꯅ ꯇꯁꯦꯡꯅ ꯎꯔꯤꯕ꯭ꯔꯣ ꯑꯁꯦꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦꯍꯦ ꯑꯩꯕꯨ ꯍꯥꯏꯐꯦꯠꯇꯪ ꯀꯧꯁꯤꯔꯥ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯀꯗꯕꯅꯣ ꯍꯥꯏꯗꯅ ꯀꯧꯏ ꯑꯃꯨꯖꯥꯎꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯗꯨꯗ ꯑꯃꯨꯖꯥꯎꯗ ꯑꯩꯁꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯆꯠꯀꯗꯕꯅꯤ ꯇꯥꯗꯁꯨ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯆꯠꯀꯗꯕ꯭ꯔꯣ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯖꯥꯎꯅ ꯑꯩꯁ ꯇꯥꯟ ꯆꯥꯔꯤꯁꯤꯗꯤ ꯍꯣꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯆꯠꯀꯗꯕꯅꯤ ꯑꯗꯣ ꯅꯪꯁꯨ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯇꯥꯗꯥ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯩꯌꯦ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯑꯩꯒꯤ ꯃꯐꯝ ꯖꯒꯥꯗꯣ ꯑꯩ ꯍꯥꯏꯖꯔꯒꯦ ꯍꯣꯏ ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯇꯥꯗꯥ ꯑꯩꯁꯦ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯂꯥꯏꯁ꯭ꯔꯝꯒꯤ ꯏꯃꯨꯡꯗꯒꯤꯅꯤ ꯑꯣ ꯂꯥꯏꯁ꯭ꯔꯝꯒꯤ ꯏꯃꯨꯡꯗꯒꯤ ꯑꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩꯒ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯃꯍꯥꯛ ꯃꯁꯥꯗꯨꯁꯨ ꯌꯨ ꯂꯩꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅ ꯍꯦꯛ ꯀꯥꯎꯔꯕꯅꯤ ꯑꯃꯨꯖꯥꯎ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯃꯗꯨ ꯂꯪꯐꯩ ꯑꯃꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨꯗꯤ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯈꯪꯕꯁꯨ ꯇꯧꯗꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯃꯈꯣꯏꯁꯨ ꯂꯝꯄꯥꯛ ꯑꯗꯨꯗ ꯑꯃꯨꯖꯥꯎ ꯉꯥꯏꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯗꯅ ꯑꯃꯨꯖꯥꯎ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯑꯃꯅ ꯄꯨꯅꯕ ꯑꯃꯅ ꯄꯨꯔꯒ ꯑꯗꯨꯃꯛ ꯆꯠꯄ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯖꯥꯎ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯑꯗꯨꯃꯛ ꯉꯧꯇ꯭ꯔꯪ ꯐꯩꯇ꯭ꯔꯪ ꯇꯧꯔꯒ ꯑꯗꯨꯃꯛ ꯆꯠꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯇꯦꯛ ꯈꯔ ꯆꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯖꯥꯎ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯩꯒꯨꯝꯕ ꯈꯜꯂꯒ ꯏꯕꯦꯝꯃ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯅꯨꯄꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯏꯁꯇ꯭ꯔꯤꯠ ꯂꯦꯝꯞ ꯑꯗꯨꯗ ꯑꯃꯨꯖꯥꯎ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯈꯔ ꯀꯥꯈꯠꯂꯒ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯂꯒꯦ ꯈꯜꯂꯒ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯅꯤ ꯃꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯃꯈꯣꯏꯅ ꯇꯝꯊꯤꯅ ꯍꯥꯞꯄꯤꯈ꯭ꯔꯕ ꯁꯟꯊꯂꯦꯡꯒꯤ ꯃꯁꯛ ꯃꯃꯥꯏ ꯑꯀꯥꯏꯇꯣꯏ ꯅꯪꯂꯕ ꯃꯁꯛ ꯑꯗꯨ ꯎꯔꯦ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯁꯨ ꯏꯍꯪ ꯅꯍꯪꯅ ꯄꯨꯡꯁꯥ ꯁꯥꯔꯒ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯃꯨꯖꯥꯎ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯇꯨꯅ ꯑꯣ ꯏꯃꯥ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯃꯅꯤꯡ ꯈꯔ ꯍꯜꯂꯤ ꯃꯗꯨꯗ ꯑꯃꯨꯖꯥꯎꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯁꯟꯊꯂꯦꯡ ꯅꯣꯛꯇꯨꯅ ꯈꯥꯡꯂꯦ ꯁꯟꯊꯂꯦꯡ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯨ ꯑꯗꯨꯝ ꯆꯨꯝꯅ ꯂꯦꯞꯄꯒ ꯂꯩ ꯆꯦꯟꯅꯕ ꯍꯥꯏꯗꯅ ꯑꯃꯨꯖꯥꯎ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯐꯅ ꯀꯟꯅ ꯆꯦꯟꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯖꯔꯕꯁꯨ ꯁꯟꯊꯂꯦꯡꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯜꯂꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯦ ꯑꯃꯨꯖꯥꯎ ꯂꯥꯁ ꯎꯄꯥꯏ ꯑꯣꯏꯅ ꯃꯍꯥꯛꯅ ꯑꯩꯗꯗꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯁꯟꯊꯂꯦꯡ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯅ ꯑꯃꯨꯖꯥꯎ ꯌꯥꯝꯅ ꯀꯞꯄꯤ ꯃꯗꯨꯗ ꯁꯟꯊꯂꯦꯡꯒꯤ ꯃꯤꯅꯣꯛ ꯑꯈꯥꯕ ꯑꯃ ꯅꯣꯛꯇꯅ ꯑꯃꯨꯖꯥꯎꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯅꯒ ꯑꯃꯨꯖꯥꯎ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯃꯇꯥꯡ ꯑꯗꯨꯗ ꯅꯣꯡ ꯑꯁꯤꯁꯨ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯔꯛꯂꯒ ꯅꯣꯡ ꯑꯁꯤꯁꯨ ꯃꯔꯝ ꯆꯨꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯌꯥꯝꯅ ꯐꯥꯎꯔꯝꯂꯕ ꯃꯇꯨꯡꯗ ꯁꯟꯊꯂꯦꯡꯒꯤ ꯃꯁꯛ ꯑꯗꯨꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ ꯃꯗꯨꯗ ꯑꯃꯨꯖꯥꯎ ꯀꯗꯥꯏꯋꯥꯏꯗ ꯆꯦꯟꯈ꯭ꯔꯕꯅꯣ ꯍꯥꯏꯗꯅ ꯂꯩꯗꯅ ꯌꯦꯡꯂꯛꯄꯗ ꯁꯟꯊꯂꯦꯡ ꯂꯩꯕ ꯎꯔꯝꯗꯦ ꯑꯁ ꯑꯩ ꯁꯤꯔꯝꯅꯤꯗ ꯑꯩ ꯉꯥꯛꯄꯤꯔ ꯃꯥꯜꯂꯦ ꯑꯩ ꯆꯦꯜꯍꯧꯔꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ
haidana hotana silakpa matamda ikhang khangodana mahakki makhut ado tap launa pairakle kanana pairaklibono haidana yengluba matamda Santhalengi makhutna paiduna oirami Santhale makhut ado amujaudagi phana sangna makhut ado maril chatlaga pairakpani masana khara lapna layuni madu uruba matamda mujau yamna kana lawi masadu su khangpai paisilaknaba matungda amujaugi mangak samaduda tap launa pairi aduga Santhalengi akiba sakta maduna mujauda yamna kana yenglaklaba matungda amujau mahaksu mamit usinduna khangli Santhaleng mamit aniga mujaugi mamaita tamna tamna suma sumpaiba horaklaba matamda mamit aniduda sak launa thinjilli aduga mujau mafam jagaduda yamna kana lauraga amujau mafam jagaduda dumakta aduna lehuri asomdana yu thiriba makhoi do dum ngaiduna leirami as hauji phawba halaktedana kadai waida muk mahak mathanda muk thagaga leigra jala ita asai phawba chalaga yungusira ani do yengusi aidana amuk thorakle ngasai amujauna koicha chalaga lekhiba jaga adomdo maduda lakpani bendar adomda su chalaga yungruba matamda hankrabani harakpa matawduda mokhoi ni su lakpani adubu yamna ngakliba mana ngasai makhai nong khakpa lawba toramba jaga ado lampak adomda kasu thoidokpa mata toramdi amujauna leiba jaga adomda nong khakpa lawba tawboirami amujau sulai mai adomda adu maksit sitana satli makhoi ni na lakpa matamda ada leidise karino hadana mami ama uba horakpani maduda khadrakpana ada leidise sibu karino street le masida paktharaga sapagumna su tawri hapetang sangsilaga yungsira haidana sangsilaga yingruba matamda amujau makhada paktharaga mahaki mamit ani haidana amujau na sun hairai ai gimit ani ai gimit adubu asumna mamit adu maraga salami maduda lakpana hai kaidorage ne nangbo ha aswai sida yu thiba chalaga yu sina swai ta langthoga thanami ai gimit ani do ai gimit ani mit ani hairakpa matawduda khadrakpana kaidorage haidana prap changsilaga amujaugi masado saurangnana masado khara longtho halakpa matam maduda amujaugi mamit ani do amata yauramdri mamit ani dagi sentharakpa ising aduna mujau mamai mamit khangdana pumluplami madugi mong matoksing aduda makhoni se khangprek khangli thaudo se kanana tawribano haidana hangruba matamda amujau masilda amata wangang bathokidri amujauna itauksa nakhoi khara sekselo nakhoi sekselo haidiba sidagi ai wa hainingai amata leiti nakhoi khara sekselo ai gimit ani da hokchi waida sida leihogani amuk leijamdri haidana mahaki mamit adu thina adum ko chalaga leirambadu somuja khangodana masado wa ngang bathokidre khudak adu da muja adu maksi kre makhoi ni somuja ge asiba manakta leirabadi makhoi suda sa tarakani haidana mayum dhala siadana ngawba magi matawgumna makhoi ni sukiba pharokle aduga tiya mathaktana Santhalengi nok koi pai mahaki thawayada mabani su prap selakle maduda hek selakpaga mabani ki mamang maktada thawai ahum amasu leiburi thawai ahum asetai kanagumba mataginati Santhalengi mapa ibotomba amadi mahaki mama mema mapa nupa tondonba makhoi ahumgi thawai ni madu uruba matamda khadrakpana as aigi thawai de mukta kambiu aikhoi ni gi thawai se mukta kambiu asuna hairakpada makhoi marigi thawai duna khana nokpada pungin hekta nillammi aduga ngi haktangi matungda makhoi humgi thawai du su swai launa mangkhaba matungda khadrakpagi makhong ado tap launa pairaga laimaida suro chingba horakle aduga lakpa su dum mangai suro chingba horaklaba matam aduda khadrakpa yamna kana lawi aduga ngi haktangi matungda lakpa mathaklomda paikhakraga mahaki makhong na mana masing ado loina pairaga mathaklomda kanagumba mana setpagum urakle khadrakpa su maduribani aduga khadrakpa mahaki masadusu mathaklomda kanagumba mana yengo haibagi matagumna dumak yenghalli lakpagi makhong adusu kanagumba mana set launa hekta sagairaga mahaki makhong ani du singkhai khiba matamda mathabak phawba jere launa hekta sagairaga makoka masa phawbada tongana tadu khaktada ngairabani tasing haibada makhori charam phawbada tangkhai tari
ꯈꯗ꯭ꯔꯥꯛꯄ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯇꯧꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯂꯥꯎ ꯈꯣꯡꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯃꯥꯟꯅꯕ ꯂꯥꯛꯄꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯃꯨꯖꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯅ ꯀꯞꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯊꯋꯥꯏꯁꯤꯁꯨ ꯍꯤꯡꯅꯕ ꯍꯥꯏꯗꯅ ꯑꯗꯨꯝ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯜꯂꯒ ꯈꯥꯡꯉꯤ꯫ ꯑꯗꯨꯒ ꯀꯅꯥꯅꯅꯣ ꯍꯥꯏꯔꯒ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗ ꯇꯣꯟꯗꯣꯟꯕ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯗ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯄꯨꯡꯖꯥꯜ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯔꯛꯂꯤ꯫ ꯑꯀꯤꯕ ꯁꯛꯇꯝ ꯉꯥꯛꯇ ꯉꯥꯏꯔꯛꯂꯤ꯫ ꯃꯃꯤꯠ ꯑꯁꯤꯗ ꯁꯦꯔꯥꯟꯅꯅ ꯎꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯁꯛꯇꯝ, ꯀꯥꯔꯨꯝ ꯀꯥꯔꯨꯝ ꯇꯧꯔꯕ ꯁꯛꯇꯝ ꯑꯗꯨ ꯃꯨꯁꯤ ꯃꯨꯁꯤ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜ ꯑꯗꯨꯗ ꯎꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯃꯨꯁꯤ ꯃꯨꯁꯤ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜ ꯑꯗꯨꯗ ꯌꯨꯝꯃꯩ ꯆꯥꯛꯂꯒ ꯃꯈꯣꯏ ꯃꯔꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯀꯥꯔꯨꯝ ꯀꯥꯔꯨꯝ ꯇꯧꯔꯒ ꯊꯣꯔꯛꯄꯒꯤ ꯃꯃꯤ ꯑꯃꯁꯨ ꯎꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨ ꯎꯔꯛꯄ ꯃꯇꯝꯗ ꯍꯦꯟꯅ ꯀꯤꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯥꯛꯂꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯈꯗ꯭ꯔꯥꯛꯄ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯆꯤꯜ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯆꯛ ꯆꯛ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛꯇꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯒ ꯃꯊꯕꯥꯛ ꯑꯗꯨꯁꯨ ꯁꯤꯡꯖꯨ ꯁꯥꯕ ꯃꯈꯩ ꯊꯤꯟꯗꯠꯂꯤ꯫ ꯃꯀꯣꯛ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯈꯩ ꯁꯤꯡꯖꯨ ꯁꯥꯕ ꯃꯈꯩ ꯁꯤꯡꯀꯨꯞ ꯁꯥꯅ ꯌꯥꯟꯊꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯈꯗ꯭ꯔꯥꯛꯄ ꯂꯥꯎꯅ ꯂꯥꯎꯅ ꯑꯗꯨꯃꯛ ꯁꯤꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯨ ꯃꯗꯨ ꯈꯛꯇꯃꯛ ꯉꯥꯏꯔꯤ, ꯁꯤꯡꯖꯨ ꯁꯥꯅ ꯌꯥꯟꯊꯠꯂꯝꯗꯕ꯫ ꯑꯇꯩ ꯃꯁꯥ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯂꯧꯐꯝ ꯑꯃꯠꯇ ꯈꯪꯗꯕ ꯃꯈꯩ ꯂꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯥꯟꯊꯠꯂꯒ ꯃꯆꯤꯜ ꯇꯨꯝꯕ ꯃꯆꯤꯜ ꯊꯧꯕ ꯄꯣꯠꯁꯛ ꯑꯃꯅ ꯆꯛ ꯆꯛ ꯂꯥꯎꯅ ꯍꯦꯛꯇ ꯌꯥꯟꯊꯠꯂꯒ ꯂꯧꯐꯝ ꯑꯃꯠꯇ ꯈꯪꯗꯕ ꯃꯈꯩ ꯊꯅꯝꯂꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯍꯥꯠꯇꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯂꯣꯏꯅ ꯀꯤꯅꯔꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ꯫ ꯃꯗꯨꯗ ꯈꯗ꯭ꯔꯥꯛꯄꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯄ꯭ꯔꯙꯥꯟ ꯑꯗꯨꯁꯨ ꯀꯞꯇꯅ ꯃꯁꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯅ ꯑꯗꯨꯃꯛ ꯀꯞꯂꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯇꯧꯗ ꯌꯥꯗꯕꯒꯤ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯗꯨꯁꯨ ꯇꯟꯅ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯣꯔꯛꯀꯗꯕ ꯐꯠꯇꯕ ꯀꯩꯀꯩ ꯊꯣꯔꯛꯀꯗꯕ ꯂꯩꯒꯦ ꯍꯥꯏꯗꯅ ꯌꯦꯡꯊꯣꯛꯄꯗ ꯄ꯭ꯔꯙꯥꯟꯅ ꯃꯈꯥ ꯇꯥꯅ ꯑꯃꯠꯇ ꯊꯣꯔꯛꯂꯔꯣꯏ, ꯅꯆꯥꯅꯨꯄꯥꯁꯤꯡꯅ ꯇꯝꯊꯤꯅ ꯃꯤꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯍꯥꯠꯇꯣꯛꯎꯔꯕ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯂꯃꯟ ꯈꯨꯝꯅꯕ ꯇꯧꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯃꯠꯇ ꯁꯝꯊꯔꯔꯣꯏ, ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯥꯏꯕꯗꯨꯅꯁꯨ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯁꯟꯊꯂꯦꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯈꯗ꯭ꯔꯥꯛꯄ ꯑꯣꯏꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯈꯪꯕꯤꯈꯤꯗ꯭ꯔꯤ꯫ ꯇꯧꯕꯇꯕꯨ ꯈꯗ꯭ꯔꯥꯛꯄ ꯑꯁꯤꯗꯤ ꯃꯈꯣꯏꯒ ꯌꯦꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯝꯊꯤꯅ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯈꯪꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯃꯈꯥ ꯇꯥꯅ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯃꯥꯏꯕ ꯑꯃꯅ ꯇꯧꯔꯒ ꯄ꯭ꯔꯙꯥꯟꯒꯤ ꯏꯃꯨꯡꯗ ꯂꯥꯏ ꯈꯨꯔꯝꯕ ꯂꯥꯛꯑꯝꯕꯗꯣ, ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯅꯕ ꯍꯥꯏꯗꯅ ꯂꯥꯏꯒꯤ ꯊꯧ ꯑꯃ ꯇꯧꯔꯒ ꯑꯗꯨꯃꯛ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫